ꯋꯥꯔꯧꯈ꯭ꯔꯕꯅꯤ ꯋꯥꯔꯧꯈ꯭ꯔꯕ ꯑꯁꯥꯎꯕ ꯂꯤꯁꯤꯡꯒꯤ ꯄ꯭ꯔꯂꯣꯏꯗꯨꯗꯒꯤ ꯋꯥꯔꯧꯅ ꯍꯧꯔꯛꯄ ꯃꯩꯔꯤ ꯃꯆꯥ ꯑꯄꯤꯛꯈꯛ ꯑꯃꯅ ꯁꯔꯨꯛ ꯆꯥꯝꯃ ꯍꯦꯜꯂꯤꯕꯅꯤ ꯂꯥꯏꯖꯅ ꯏꯉꯥꯎ ꯉꯥꯎꯕꯅ ꯃꯥꯒꯤ ꯄꯦꯟꯗꯕ ꯃꯇꯧ ꯊꯣꯛꯄ ꯉꯝꯗꯕꯅꯤ ꯀꯅꯥꯒꯨꯝꯕ ꯍꯩꯁꯤꯡꯕ ꯑꯃ ꯑꯣꯏꯔꯕꯗꯤ ꯃꯥꯒꯤ ꯃꯇꯧꯅ ꯄꯨꯝꯅꯃꯛ ꯏꯈꯪꯗ ꯈꯪꯅꯔꯒꯗꯕ ꯃꯇꯧꯅꯤ ꯄꯥꯎꯗꯨ ꯃꯍꯩ ꯇꯥꯅꯩ ꯂꯥꯏꯖꯅ ꯌꯨꯝꯗ ꯂꯩꯅꯤꯡꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯆꯠꯈꯤꯕ ꯇꯣꯟ ꯍꯣꯏꯗ ꯂꯩꯔꯦ ꯍꯥꯏꯕ ꯄꯥꯎ ꯐꯪꯕꯗ ꯔꯣꯕꯔꯠ ꯆꯠꯅꯕ ꯁꯦꯝ ꯁꯥꯔꯛꯂꯤ ꯌꯨꯝ ꯈꯪꯕ ꯅꯠꯇꯦ ꯑꯗꯨ ꯐꯪꯅꯕ ꯊꯤꯒꯦ ꯅꯤꯡꯗꯨꯅ ꯊꯤꯗꯨꯅ ꯂꯥꯛꯂꯤ ꯋꯥꯈꯜ ꯑꯃꯅꯤ ꯃꯥꯁꯨ ꯃꯁꯥ ꯃꯊꯟꯇ ꯈꯟꯖꯕ ꯋꯥꯈꯜ ꯀꯌꯥ ꯂꯩꯔꯤ ꯌꯧꯔꯛꯂꯤ ꯃꯐꯝ ꯑꯗꯣ ꯃꯤꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯕꯅꯤ ꯁꯥꯗꯅ ꯍꯧꯅ ꯈꯪꯕ ꯎꯠꯇꯨꯅ ꯔꯣꯕꯔꯠꯇꯣ ꯀꯩꯀꯩꯅꯣ ꯄꯣꯠꯆꯩ ꯈꯔꯁꯨ ꯂꯩꯔꯛꯂꯤ ꯃꯇꯨꯡ ꯏꯟꯅꯕ ꯃꯤꯗꯤ ꯂꯩꯇꯕ ꯌꯥꯗꯕꯅ ꯌꯥꯎꯔꯛꯂꯤ ꯃꯥꯅ ꯀꯨꯝꯊꯕꯒ ꯃꯔꯤ ꯀꯨꯝꯊꯔꯛꯂꯤ ꯂꯤꯠꯂꯤꯕ ꯕ꯭ꯂꯦꯖꯔꯗꯣ ꯍꯥꯏꯐꯦꯠ ꯁꯦꯝꯂꯒ ꯂꯩꯔꯤꯉꯩ ꯃꯥꯒꯤ ꯇꯨꯡꯗ ꯏꯟꯅꯔꯛꯄꯗꯨꯗꯒꯤ ꯌꯦꯡꯉꯛꯂꯤ ꯁꯤꯐꯥꯎꯗ ꯌꯥꯎꯔꯛꯅꯗꯅ ꯅꯣꯏꯁꯨ ꯐꯥꯕ ꯂꯥꯛꯄ ꯃꯥꯟꯗꯅ ꯑꯉꯥꯡꯒ ꯂꯣꯏ ꯆꯦꯟꯈ꯭ꯔꯅꯤ ꯆꯣꯔꯄꯣꯟ ꯀꯂꯔ ꯅꯣꯏꯁꯦ ꯃꯤꯅ ꯍꯩꯅꯗꯦꯁꯦ ꯈꯔ ꯈꯪꯖꯤꯜꯂꯨꯅꯦ ꯀꯥꯟꯅꯔꯛꯀꯅꯤ ꯈꯨꯝꯁꯤꯔ ꯈꯨꯝꯃꯣꯏꯁꯤꯔ ꯇꯧꯗꯨꯅ ꯂꯩꯔꯤ ꯃꯌꯥꯝꯗꯣ ꯑꯗꯨꯕꯨ ꯃꯣꯏꯁꯨ ꯇꯞꯅ ꯇꯨꯡ ꯍꯟꯅꯈ꯭ꯔꯦ ꯒꯥꯔꯤꯗꯒꯤ ꯄꯣꯠꯆꯩꯁꯤꯡꯗꯣ ꯂꯧꯗꯨꯅ ꯑꯃꯨꯛ ꯄꯨꯂꯞ ꯄꯥꯏ ꯃꯅꯥꯏ ꯃꯁꯦꯟ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯊꯧꯗꯥꯕꯤꯕ ꯃꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯥꯒ ꯈꯔ ꯀꯣꯏꯅꯗꯕ ꯗ꯭ꯔꯥꯏꯚꯔꯗꯨꯅ ꯃꯥꯕꯨ ꯃꯨꯟꯅ ꯌꯦꯡꯂꯒ ꯐꯝꯂꯤꯕꯗ ꯎꯕꯗ ꯍꯥꯏꯔꯛꯏ ꯄꯣꯠ ꯃꯌꯥꯝꯁꯤ ꯎꯗ꯭ꯔꯣ ꯅꯃꯤꯠ ꯑꯔꯥꯎꯕ ꯑꯅꯤ ꯄꯥꯜꯂꯤꯗꯣ ꯁꯤꯐꯥꯎ ꯎꯗ꯭ꯔꯗꯤ ꯀꯩ ꯀꯥꯟꯅꯗꯣꯔꯤꯒꯦ ꯀꯣꯠꯂꯒ ꯂꯪꯊꯣꯛꯀꯣ ꯄꯥꯏꯔꯛꯎ ꯈꯔ ꯅꯪꯗꯤ ꯆꯪꯉꯨꯁꯤ ꯗ꯭ꯔꯥꯏꯚꯔꯗꯣ ꯏꯊꯛ ꯊꯛꯏ ꯀꯩꯅꯣ ꯑꯔꯣꯟꯕ ꯑꯃ ꯇꯧꯕꯒꯨꯝꯅ ꯑꯗꯨꯕꯨ ꯇꯥ ꯍꯥꯏꯔꯛꯏ ꯃꯥꯁꯨ ꯁꯔ ꯑꯩ ꯃꯄꯥꯟ ꯑꯃꯗ ꯊꯣꯛꯎꯒꯦ ꯔꯣꯕꯔꯠ ꯀꯔꯤꯁꯨ ꯍꯥꯏꯔꯨꯗ꯭ꯔꯦ ꯍꯥꯏꯐꯦꯠ ꯁꯨꯛꯇꯨꯅ ꯌꯦꯡꯂꯝꯂꯒ ꯄꯣꯠꯆꯩꯁꯤꯡ ꯑꯗꯣ ꯃꯥꯅ ꯑꯣꯏꯅ ꯄꯥꯏꯗꯨꯅ ꯆꯪꯉꯛꯂꯤ ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯉꯥꯡꯂꯒ ꯁꯔꯀꯥꯔꯅ ꯄꯤꯔꯛꯄ ꯄꯣꯠꯁꯤꯅ ꯁꯤꯗꯒꯤ ꯍꯧꯔꯒ ꯒꯥꯔꯤ ꯐꯥꯎ ꯍꯦꯛ ꯕꯦꯔꯥ ꯇꯧꯏ ꯃꯇꯟ ꯇꯟꯕ ꯃꯣꯏꯒꯨꯝꯕ ꯉꯥꯛꯇ ꯈꯟꯗꯅ ꯄꯤꯔꯛꯏ ꯍꯨꯒꯤ ꯊꯃꯣꯏ ꯄꯥꯜꯂꯒ ꯆꯤꯝꯕꯥꯜꯗ ꯈꯣꯏꯍꯤ ꯇꯩꯕ ꯁꯔꯀꯥꯔ ꯍꯥꯏꯁꯤꯅꯤ ꯃꯣꯏꯅ ꯇꯧꯕ ꯊꯕꯛꯄꯨ ꯀꯌꯥꯝ ꯖꯨꯒꯣꯠ ꯆꯥꯅꯤꯒꯦ ꯉꯥꯡꯅ ꯀꯩꯅꯣꯃ ꯅꯤꯡꯁꯤꯡꯉꯛꯇꯨꯅ ꯆꯞ ꯂꯦꯞꯂꯨꯔꯒ ꯃꯈꯥ ꯇꯥꯏ ꯑꯩꯁꯨ ꯁꯔꯀꯥꯔꯅꯤꯀꯣ ꯏꯍꯦ ꯏꯁꯥꯒꯤ ꯈꯣꯡꯗ ꯌꯣꯝꯄꯥꯛꯅ ꯌꯥꯟꯁꯤꯟꯖꯔꯦ ꯇꯧꯔꯤꯁꯦ ꯄ꯭ꯔꯞ ꯑꯃꯨꯛ ꯆꯪꯉꯛꯂꯤ ꯅꯨꯄꯥꯗꯣ ꯁꯨꯃꯥꯡ ꯌꯧꯔꯛꯄꯒ ꯂꯥꯏꯁꯇꯕꯨ ꯀꯧꯒꯦ ꯈꯟꯕꯅꯤ ꯑꯗꯨꯕꯨ ꯇꯣꯟꯅ ꯊꯣꯔꯛꯄꯒ ꯃꯄꯥ ꯆꯥꯅꯈ꯭ꯔꯦ ꯆꯦꯔꯪꯈꯥꯎ ꯈꯔ ꯄꯥꯏꯗꯨꯅ ꯔꯣꯕꯔꯠ ꯂꯦꯞꯂꯝꯕ ꯎꯕꯗ ꯇꯣꯟꯗꯤ ꯉꯛꯄꯅ ꯈꯝ ꯊꯦꯡꯂꯤ ꯃꯁꯥꯗꯣ ꯏꯄꯥ ꯄꯥꯈꯠꯅ ꯃꯃꯤꯠꯇꯨ ꯔꯣꯕꯔꯠꯇ ꯌꯦꯡꯂꯒ ꯂꯥꯎꯔꯛꯏ ꯁꯅꯥ ꯊꯣꯔꯛꯑꯣ ꯑꯝꯇ ꯇꯥꯕ꯭ꯔꯣ ꯁꯅꯥ ꯃꯤꯀꯨꯞ ꯐꯥꯗꯦ ꯑꯃꯗꯨꯁꯨ ꯄꯥꯏꯊꯣꯔꯛꯂꯤ ꯀꯩꯗꯧꯔꯦ ꯁꯣꯟꯗꯨꯅ ꯂꯥꯛꯄꯗꯣ ꯔꯣꯕꯔꯠ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ ꯎꯕꯗ ꯒ꯭ꯌꯥꯟ ꯇꯥꯈ꯭ꯔꯦ ꯋꯥꯗꯤ ꯉꯥꯡꯗꯕ ꯃꯉꯛꯇꯨ ꯊꯥꯡꯒꯠꯂꯒ ꯑꯇꯣꯞꯄ ꯀꯅꯥ ꯌꯥꯎꯔꯛꯀꯦ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯌꯥꯎꯔꯛꯄꯒꯤ ꯃꯃꯤ ꯎꯗꯦ ꯔꯣꯕꯔꯠꯄꯨ ꯀꯧꯕꯤꯔꯝꯕꯗꯤ ꯂꯥꯏꯔꯗꯅ ꯃꯨꯝ ꯁꯣꯜꯂ ꯆꯪꯈ꯭ꯔꯦ ꯅꯤꯡꯊꯧꯗꯤ ꯊꯥꯗꯣꯔꯛꯇꯦ ꯈꯣꯡꯕꯤ ꯈꯣꯡꯅꯥꯎ ꯁꯒꯣꯜ ꯁꯥꯃꯨꯁꯤꯡꯁꯤꯅ ꯁꯇ꯭ꯔꯪ ꯂꯝꯄꯥꯛꯁꯤꯗ ꯃꯦꯂꯥ ꯇꯧꯗꯧꯅ ꯂꯩꯔꯦ ꯑꯩ ꯁꯥꯎꯔꯕ ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯉꯥꯡꯂꯝꯃꯒ ꯆꯪꯈ꯭ꯔꯦ ꯇꯣꯟꯅ ꯆꯨꯝꯗ꯭ꯔꯤꯡ ꯂꯦꯞꯇꯨꯅ ꯂꯩꯈꯤꯕꯗꯨꯗ ꯔꯣꯕꯔꯠ ꯃꯈꯨꯠ ꯑꯅꯤꯗꯣ ꯋꯥꯡꯂꯞ ꯊꯥꯡꯒꯠꯂꯒ ꯂꯨꯝꯃꯤ ꯌꯥꯝꯅ ꯒ꯭ꯌꯥꯟ ꯈꯛꯇ ꯇꯥꯏ ꯅꯨꯄꯤꯗꯣ ꯋꯥꯗꯤ ꯉꯥꯡꯗ ꯄ꯭ꯔꯕꯞ ꯆꯪꯂꯛꯂꯒ ꯔꯣꯕꯔꯠꯀꯤ ꯃꯈꯨꯠꯇꯒꯤ ꯄꯣꯠꯁꯤꯡꯗꯣ ꯃꯥꯅ ꯑꯣꯏꯅ ꯂꯧꯏ ꯁꯔ ꯀꯥꯈꯠꯄꯤꯔꯛꯑꯣ ꯊꯥꯖꯗꯅ ꯂꯥꯛꯄꯁꯤꯗ ꯏꯉꯥꯎ ꯉꯥꯎꯔꯨꯔꯦ ꯐꯖꯃꯟꯗꯅ ꯉꯥꯎꯕ ꯅꯠꯇꯕ ꯀꯥꯈꯠꯅ ꯌꯥꯝꯅ ꯂꯥꯏꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯅꯤ ꯇꯣꯟꯗꯤ ꯏꯀꯥꯏꯕꯣꯏ ꯍꯔꯥꯎꯕꯣꯏ ꯍꯥꯏꯐꯝ ꯈꯪꯗ ꯅꯣꯛꯂꯤ ꯅꯨꯄꯥꯗꯨꯅ ꯏꯔꯦꯟꯖꯅ ꯐꯝꯈ꯭ꯔꯕꯗ ꯇꯣꯟ ꯑꯃꯨꯛ ꯋꯥꯔꯤ ꯍꯧꯔꯛꯂꯤ ꯁꯅꯥꯁꯦ ꯐꯖꯅ ꯇꯨꯝꯃꯤ ꯐꯖꯅꯁꯨ ꯆꯥꯏ ꯃꯥꯗꯤ ꯁꯥꯎꯔꯁꯨ ꯆꯔꯥ ꯍꯦꯟꯗꯕꯅꯤ ꯍꯦꯟꯖꯤꯟꯅꯔꯁꯨ ꯂꯣꯟꯅ ꯑꯗꯨꯝ ꯆꯥꯕꯅꯤ ꯇꯨꯝꯕꯁꯨ ꯌꯥꯍꯦꯞ ꯌꯥꯝ ꯊꯤꯌꯦ ꯑꯩꯅ ꯁꯦꯝꯅ ꯇꯨꯝꯍꯜꯂꯤꯅꯤ ꯋꯥꯔꯤꯗꯨ ꯇꯁꯦꯡꯅꯃꯛ ꯂꯩꯇꯕꯅ ꯑꯗꯣꯝꯗ ꯂꯥꯛꯂꯤ ꯑꯗꯨꯕꯨ ꯇꯣꯟꯅ ꯂꯥꯏꯁꯤꯕꯨ ꯂꯨꯅ ꯇꯧꯕ ꯃꯇꯧꯗꯨꯗ ꯔꯣꯕꯔꯠ ꯊꯃꯣꯏꯗ ꯅꯣꯛꯆꯩ ꯑꯅꯤꯗꯨ ꯂꯥꯏꯁꯤꯒꯤ ꯋꯥꯔꯤ ꯅꯠꯇ꯭ꯔꯕꯗꯤ ꯂꯩꯇꯕꯅ ꯔꯣꯕꯔꯠꯅ ꯑꯃꯨꯛ ꯁꯝꯊꯔꯛꯂꯤ ꯃꯊꯟꯗ ꯑꯣꯏꯕꯁꯤꯗ ꯈꯔ ꯑꯗꯨꯝ ꯀꯦꯖꯔꯕꯅꯤ ꯑꯗꯨꯕꯨꯗꯤ ꯑꯩꯈꯣꯏ ꯑꯁꯨꯝ ꯂꯩꯔꯤꯁꯤꯗꯤ ꯇꯧꯅꯤꯡꯕ ꯇꯧꯖꯁꯅꯨꯗ ꯏꯆꯟ ꯑꯃꯈꯛ ꯇꯔꯛ ꯂꯩꯖꯕꯁꯤꯗꯤ ꯑꯩꯈꯣꯏꯗ ꯀꯦꯖꯗꯅ ꯀꯅꯥꯗ ꯀꯦꯔꯨꯅꯤ ꯇꯣꯟꯗꯨ ꯃꯣꯃꯣ ꯅꯣꯛꯆꯔꯤ ꯄꯣꯠꯅꯤ ꯃꯔꯝꯗꯤ ꯅꯨꯄꯥꯗꯨꯒꯤ ꯋꯥꯍꯩꯗꯣ ꯃꯥꯕꯨ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯍꯟꯕ ꯑꯃ ꯑꯣꯏꯔꯤ ꯍꯥꯏꯔꯛꯂꯤꯕ ꯈꯨꯍꯥꯏꯗꯣ ꯃꯕꯨꯡ ꯑꯃꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯃꯆꯜꯒꯤ ꯃꯒꯨꯟ ꯍꯥꯏꯕꯒꯨꯝ ꯂꯩ ꯉꯥꯎꯖꯔꯤꯕꯅꯤ ꯇꯧꯔꯤꯗꯣ ꯎꯔꯕꯗꯤ ꯄꯨꯛꯅꯤꯡꯗ ꯏꯀꯥꯏꯈ꯭ꯔ ꯄꯣꯠꯅꯤ ꯅꯨꯄꯤꯗꯣ ꯃꯥꯅ ꯅꯣꯛꯃꯤ ꯂꯦꯞꯂꯤꯉꯦ ꯔꯣꯕꯔꯠꯅ ꯃꯈꯥ ꯇꯥꯔꯛꯂꯤ ꯏꯅꯦꯗꯨ ꯎꯗꯦ ꯀꯩꯊꯦꯜ ꯊꯣꯛꯈ꯭ꯔꯕꯣ ꯇꯣꯟ ꯃꯀꯣꯛ ꯅꯣꯝꯂꯒ ꯊꯣꯛꯈ꯭ꯔꯦ ꯑꯌꯨꯛ ꯉꯟꯇꯥꯅ ꯊꯣꯛꯈ꯭ꯔꯦ ꯑꯗꯣ ꯁꯔ ꯀꯔꯤ ꯊꯛꯀꯦ ꯆꯥ ꯊꯛꯄ꯭ꯔꯣ ꯀꯣꯐꯤ ꯊꯛꯄ꯭ꯔꯥ
Ngasayadagi bahak ko oirudrena. Roberto tablapna. Sirga korkanuna. Ton tahodraduna. Kay haibano sir. Kumagtre nupado. Madugi muhot pamlambadagi puhawalaklaga satnaba sem sarakli. Achapot erakpani. Sanade achoy pam chabani. Yamnadi chahalano. Amuk tumanga moiba. Mana pa mangakta lerakpani. Si haiduna ngayak leplaga tapthana mung hairai. Nangna pampu siyorakpani. Soli wahidu mahairam laga Mangoldagi prapor kumthakre. Tonu ingang na karino ma hangi haibagum ta yinglai. Chatpa horraba nupado chaplep laga monsilagli. Boy thorok ngasido moina mayam pungadabani. Ai thaba halakpada changake lusilaleramu. Noinima. Sanado irenjana themugo. Meraba yauroi magi meeting arubam lay sikakayo. Wahidu hairam laga yam nushina no fetarami irang puba minok ama maduna mukhena ngawkre tona yengni nupadana thongal yokhibadu ui. Garida mathang ka khatuna mari thokhibadu fo mangak thangalaga yenghori. Tanjadada manungna changkhiba nupido purpap thoraklaga lepi. Seliba chawrap tawba halfen dumaga makhwanga metlaga hairi. Chatkraba haining maru manbado. Tondo khanging lei wahaiduda. Nabungda dumai haiganune sana. Nangsi ngangna bawa kredako. Laisabi pharaw box mai sumle ready kamai tawduiba. Gyan khra tanasini. Laizado tonda ngakni yinglei. Tawrakliba phibam duga tasengna ngakluri madi. Nupi amadudi mangonda sinaramlabani haibagi wakhalda. Mandam magi rolga lawkraponi. Prapra amuk changsilaga Robert na pirakpa achapot singado paisinkhre. Makhongdo manunglomda thangna hairami. Lao horen thabak lei. Ai chak thongge. Nangi chanaba kaino so sembige. Khitada mung nangnaroi. Sanai be madudi ngakpana sordo phatkamduna nokthorakli. Thongalomda muyeng imunglomda muyeng tawraga mathanda solawi. Set oibala aga drama yeng leirene. Kaino ai punsi sibo. Jugot chaba mi bok thengna daba sibo. Nungthilgi talakni mai chiknarakpa tanjadoni. Mahosana ya school library gi famfam aduda famlaga lairik yingli. Matam ayambada library tata laimani. Sudegi langliba tawriba matau nongmata onsinduna yaurudi. Karino haibaso hanglude. Matai manauso tangna unnai. Laiba makhoi ahumdu he khanglakpadagi table amada chak punna chaminaba haibado khutsa tara thektuna pabada khuchoi lemlabani. Aduki matik lapnaraba imungi marini. Adubu ngasidi hanagi matogi iman manadana sude library da changlai. Makhutta green tea glass amaso pairanga yaskol phamliba table da thamlari. Maso amuk tapna famtharakuna tablapna kauri. Sanakya larik adumak yingli adubu tari hairu haibagum mangakto tapna nongmakle sude tapna. Hapta animukti ai Delhi Banglo da layurdaba yaroidori. PM gi order ni. Ada cabinet meeting famada aina sidagi chathok chasin tawbado yamna khuyongnagadaba leire sanakya. Khara toina tawgadaba meeting ni. Handamukti high school do pairi balarik do tapna thupsin khraga hairei. Yadrabadi kamdawni. Sarkar pari bana khoigi tawdaba yadabani. Leibaki wari tanaba haibase. Sude marong laina noi. Manipur si sumlai silaklabadi boring churakpani. Sanakya budi lairik leiba mafam oiradi inungda nungaire khanbana khenabasi kaya khangbiramloi. Yaskol noklaga. Nangidubo engonda noknarirane. Sude nokphe tawraklaga mana pusilakpa green tea do yaskolomda khaja insin na hairakle. Aina tawba khuding hoi ta haiban mapaga mamana tawba thabakta michina phau yengbidaba machaga. Yaskol nokmi tawrambado chaplepi. Mana yingna sude makha tarai adubu warido samnadre. Handak tawdori meeting siri nupigi matangni. Mina uba khaktana chummanate haibagi space kharaso mafam chatlaga pigadori.
ꯅꯣꯡꯃꯒꯤ ꯁꯣꯊꯔꯛꯂꯕ ꯅꯨꯄꯤ ꯁꯃꯥꯖ ꯑꯁꯤꯕꯨ ꯀꯟꯅꯕ ꯈꯔꯗꯤ ꯇꯧꯔꯒꯦ ꯈꯜꯂꯤ ꯍꯥꯏꯗꯣꯛꯅꯤꯡꯕ ꯇꯝꯊꯣꯛꯅꯤꯡꯕ ꯀꯌꯥ ꯁꯃꯥꯖꯀꯤ ꯑꯈꯣꯕ ꯃꯤꯠꯌꯦꯡꯁꯤꯒꯤ ꯋꯥꯡꯃ ꯂꯥꯟꯕ ꯉꯝꯂꯣꯏꯗꯕ ꯃꯔꯝꯅ ꯑꯃꯗꯤ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯒꯤ ꯆꯠꯅꯕꯤ ꯑꯃ ꯇꯣꯉꯥꯟꯅ ꯈꯥꯏꯗꯣꯛꯂꯤꯕꯁꯦ ꯃꯨꯠꯊꯠꯄ ꯉꯝꯕ꯭ꯔꯥ ꯌꯦꯡꯂꯒꯦ ꯒ꯭ꯂꯥꯁꯇꯨ ꯄꯥꯏꯈꯠꯇꯨꯅ ꯁꯤꯞ ꯑꯃ ꯆꯤꯡꯂꯒ ꯇꯦꯕꯜꯗ ꯑꯃꯨꯛ ꯊꯝꯈ꯭ꯔꯦ ꯑꯍꯦꯟꯕ ꯃꯇꯧ ꯎꯠꯇ ꯈꯨꯝꯂꯛꯏ ꯃꯥꯁꯨ ꯃꯤꯑꯣꯏꯕ ꯉꯥꯛꯇꯅꯤ ꯀꯅꯥꯅ ꯃꯗꯨ ꯈꯥꯏꯕ ꯍꯧꯅꯗꯦ ꯇꯧꯒꯗꯕꯅꯤ ꯆꯞ ꯃꯥꯟꯅꯕ ꯃꯤꯠꯌꯦꯡꯅ ꯌꯦꯡꯕ ꯍꯧꯅꯩ ꯑꯐꯕ ꯊꯕꯛꯅꯤ ꯍꯥꯏꯅꯤꯡꯂꯤꯕ ꯋꯥꯍꯩꯗꯨꯃꯗꯤ ꯁꯨꯗꯦ ꯊꯃꯣꯏꯗ ꯑꯗꯨꯃꯛ ꯂꯣꯠꯁꯤꯜꯂꯤ ꯃꯁꯤꯗꯁꯨ ꯅꯠꯇꯦ ꯅꯣꯡꯃꯇ ꯃꯥꯒꯤ ꯃꯐꯝꯗ ꯀꯔꯤ ꯂꯩꯔꯤ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯍꯪꯕꯤꯔꯛꯇ꯭ꯔꯕ ꯃꯄꯨꯔꯣꯏꯕꯅꯤ ꯅꯨꯄꯤꯁꯤ ꯃꯈꯜ ꯑꯅꯤ ꯂꯩ ꯅꯨꯄꯥꯅ ꯂꯥꯏꯊꯣꯔꯛꯄ ꯃꯇꯝꯗ ꯀꯞꯇꯨꯅ ꯋꯥꯈꯜ ꯁꯣꯟꯊꯗꯨꯅ ꯂꯦꯟꯈꯤꯕ ꯑꯇꯣꯞꯄ ꯑꯃ ꯍꯥꯏꯔꯒꯅ ꯂꯥꯏꯊꯣꯛꯄꯤꯔꯛꯂꯕ ꯃꯇꯝꯗ ꯃꯗꯣ ꯃꯊꯟꯗ ꯈꯪꯖꯤꯜꯂꯒ ꯑꯋꯥꯕ ꯄꯨꯝꯅꯃꯛ ꯂꯣꯠꯁꯤꯜꯂꯒ ꯂꯩꯈꯤꯕ ꯃꯁꯤꯒꯤ ꯃꯈꯜ ꯑꯁꯤꯗ ꯆꯜꯂꯕ ꯁꯨꯗꯦꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯁꯨ ꯃꯤꯑꯣꯏꯕꯅꯤ ꯄꯥꯞ ꯀꯌꯥꯅ ꯌꯣꯝꯗꯨꯅ ꯂꯩꯔꯕ ꯃꯤꯑꯣꯏꯕ ꯑꯅꯤꯁꯤ ꯋꯥ ꯑꯃ ꯉꯥꯡꯅꯒꯟꯕꯗ ꯀꯨꯏꯅ ꯀꯨꯏꯅ ꯂꯦꯞꯅꯩ ꯍꯧꯖꯤꯛꯃꯛꯁꯨ ꯌꯥꯏꯁ꯭ꯀꯨꯜꯗ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯂꯤ ꯉꯁꯤ ꯆꯠꯀꯦ ꯍꯥꯏꯔꯗꯤ ꯅꯤꯡꯊꯦꯝꯗꯣ ꯉꯟꯇꯥꯅ ꯂꯥꯛꯅꯕ ꯍꯥꯏꯈꯣ ꯌꯨꯝꯁꯤ ꯃꯥꯅ ꯈꯔ ꯌꯦꯡꯁꯤꯜꯍꯧꯁꯅꯨ ꯑꯩꯗꯤ ꯃꯦꯖꯣꯔꯒꯤꯗ ꯉꯥꯏꯍꯥꯛ ꯌꯧꯔꯨꯗꯕ ꯌꯥꯔꯣꯏꯗꯧꯔꯤ ꯋꯥꯈꯜ ꯑꯃꯔꯣꯝꯗ ꯇꯧꯔꯝꯕ ꯅꯨꯄꯤꯗꯣ ꯏꯈꯪ ꯈꯪꯅ ꯌꯦꯡꯂꯛꯏ ꯃꯥꯒꯤ ꯃꯇꯧ ꯎꯗ꯭ꯔꯕꯁꯨ ꯌꯥꯏꯁ꯭ꯀꯨꯜꯅ ꯃꯔꯝꯗꯣ ꯍꯥꯏꯔꯛꯂꯤ ꯏꯆꯥꯕꯣꯏ ꯊꯣꯔꯛꯂꯤ ꯉꯥꯏꯍꯥꯛ ꯌꯧꯔꯨꯗꯕ ꯌꯥꯔꯣꯏꯗꯧꯔꯤ ꯑꯉꯥꯡꯈꯩꯅ ꯅꯨꯡꯗꯥꯡ ꯄꯨꯜꯂꯒꯅꯦ ꯑꯩꯈꯣꯏꯅ ꯉꯟꯇꯥ ꯎꯅꯔꯨꯅꯕ ꯅꯟꯗ ꯏꯕꯥꯅꯤ ꯍꯥꯏꯅꯔꯝꯂꯤꯕꯅꯤ ꯅꯪꯗꯤ ꯅꯊꯧ ꯆꯤꯟꯕꯅꯤ ꯑꯗꯨꯅ ꯃꯥꯡꯖꯧꯅꯅ ꯍꯥꯏꯗꯕꯅꯤ ꯕꯣꯏ ꯊꯣꯔꯛꯂꯤ ꯍꯥꯏꯕ ꯋꯥꯍꯩꯗꯨꯗ ꯁꯨꯗꯦ ꯀꯣꯛꯆꯥꯎꯕꯤ ꯀꯥꯈ꯭ꯔꯤ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤ ꯃꯥꯡꯈꯤꯕ ꯃꯪꯂꯥꯛꯅꯈ꯭ꯔꯕ ꯃꯪꯂꯥꯟ ꯑꯗꯣ ꯅꯤꯡꯁꯤꯡꯂꯛꯂꯤ ꯌꯥꯏꯁ꯭ꯀꯨꯜꯒꯤ ꯃꯃꯥꯡꯗ ꯑꯍꯦꯟꯕ ꯃꯇꯧ ꯎꯠꯇꯅꯕ ꯍꯣꯠꯅꯕꯗ ꯑꯋꯥꯕ ꯑꯣꯏꯔꯦ ꯑꯗꯨꯕꯨ ꯃꯐꯝꯗꯨꯗ ꯀꯨꯏꯅ ꯂꯩꯕꯗꯤ ꯉꯝꯂꯛꯇ꯭ꯔꯕꯅ ꯐꯨꯍꯒꯣꯂꯛꯂꯤ ꯃꯥꯏꯊꯣꯡꯗꯣ ꯌꯥꯝꯅ ꯋꯥꯅ ꯁꯦꯝꯕ ꯃꯤꯅꯣꯛ ꯑꯃ ꯇꯝꯍꯜꯂꯒ ꯍꯥꯏꯔꯛꯏ ꯑꯩ ꯅꯤꯡꯊꯦꯝꯗ ꯁꯤꯟꯅꯖꯔꯝꯃꯒꯦ ꯋꯥꯍꯩꯗꯨꯒꯤ ꯃꯈꯥ ꯑꯃ ꯇꯥꯔꯝꯗ꯭ꯔꯦ ꯁꯨꯗꯦꯗꯨ ꯀꯥꯗꯒꯤ ꯈꯣꯡꯂꯩ ꯊꯨꯅ ꯊꯣꯛꯈ꯭ꯔꯦ ꯃꯥꯒꯤ ꯃꯥꯏꯊꯣꯡ ꯎꯍꯧꯗꯕꯅ ꯌꯥꯏꯁ꯭ꯀꯨꯜꯗꯣ ꯀꯔꯤꯁꯨ ꯈꯟꯖꯤꯟꯗ ꯒ꯭ꯔꯤꯟ ꯇꯤꯗꯣ ꯊꯛꯅ ꯊꯛꯅ ꯂꯥꯏꯔꯤꯛꯇꯣ ꯄꯥꯗꯨꯅ ꯃꯥꯏ ꯑꯣꯟꯁꯤꯟꯈ꯭ꯔꯦ ꯄꯂꯦꯝ ꯏꯃꯥꯒꯤ ꯌꯥꯊꯪꯅ ꯀꯗꯥꯏꯗ ꯊꯃꯣꯏꯒꯤ ꯅꯤꯡꯉꯥꯏꯅ ꯀꯗꯣꯝꯗ ꯋꯥꯈꯜꯒꯤ ꯏꯔꯩꯅ ꯏꯄꯣꯝ ꯅꯥꯏꯔꯛꯂꯕ ꯁꯪꯁꯥꯔꯒꯤ ꯐꯖꯕ ꯊꯤꯕ ꯐꯠꯇ ꯍꯥꯎꯊꯤ ꯃꯔꯛꯇ ꯏꯔꯦꯟꯖꯅ ꯍꯨꯟꯗꯣꯛꯂꯝꯂꯤ ꯆꯥꯁꯤꯟꯁꯤ ꯃꯔꯨ ꯍꯨꯟꯗꯣꯛꯁꯤ ꯃꯇꯣꯡ ꯆꯤꯡꯁꯤꯟꯁꯤ ꯇꯤꯡꯈꯪ ꯍꯟꯗꯣꯛꯁꯤ ꯅꯣꯡꯃꯩ ꯃꯔꯨ ꯍꯥꯏꯕꯗꯣ ꯆꯞ ꯆꯥꯅ ꯊꯣꯛꯂꯤ ꯑꯩꯒꯤꯁꯨ ꯑꯣꯏꯕ ꯌꯥꯔꯣꯏꯗꯕ ꯌꯦꯡꯖꯕꯒꯤ ꯍꯛ ꯐꯥꯎꯕ ꯂꯩꯇ꯭ꯔꯕ ꯅꯨꯡꯁꯤꯕꯤ ꯊꯋꯥꯏ ꯃꯥꯒꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯈꯣꯏꯗꯥꯖꯕꯤ ꯑꯣꯏꯔꯔꯣꯏ ꯈꯪꯅ ꯈꯪꯅ ꯑꯅꯝ ꯀꯟꯕꯅꯤ ꯊꯃꯣꯏ ꯃꯥꯒꯤ ꯂꯥꯟ ꯍꯥꯏꯕꯗೋ ꯃꯁꯤꯅꯤ ꯃꯍꯩꯒꯤ ꯂꯝꯗ ꯃꯕꯨꯗꯤ ꯃꯔꯧꯁꯤꯡꯅ ꯆꯤꯡꯖꯥꯎꯒꯨꯝ ꯂꯦꯞꯄꯅꯤ ꯄꯩꯕꯅꯤ ꯄ꯭ꯔꯃꯣꯁꯟ ꯀꯌꯥ ꯄꯤꯔꯛꯈ꯭ꯔꯦ ꯃꯥꯒꯤ ꯍꯩꯖ ꯁꯤꯡꯖꯕ ꯑꯗꯨ ꯎꯔꯒ ꯑꯗꯨꯕꯨ ꯑꯎꯕ ꯀꯅꯥꯒꯤ ꯃꯤꯠꯌꯦꯡꯗ ꯃꯃꯥ ꯏꯕꯦꯝꯃꯒꯤ ꯄꯋꯥꯔꯅꯤ ꯈꯟꯈꯤꯅꯤ ꯈꯟꯕꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯦꯡꯗꯅ ꯂꯩ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯑꯔꯨꯕ ꯋꯥꯔꯤ ꯈꯨꯗꯤꯡ ꯃꯥꯕꯨ ꯇꯥꯅꯕ ꯍꯥꯏꯕꯁꯤꯃꯗꯤ ꯇꯉꯥꯏꯐꯗꯕ ꯁꯤꯟ ꯂꯥꯡꯉꯤ ꯃꯌꯥꯝꯅ ꯃꯤꯇꯤꯡ ꯌꯥꯎꯔꯨꯔꯒ ꯊꯣꯔꯛꯄꯅꯤ ꯑꯗꯨꯕꯨ ꯋꯥꯈꯜꯗꯨ ꯇꯔꯪ ꯑꯃꯅꯤ ꯉꯁꯥꯏ ꯑꯌꯨꯛ ꯃꯤꯒꯤ ꯆꯥꯛꯈꯨꯝꯗꯨꯗ ꯏꯔꯦꯟꯖꯅ ꯃꯥꯡꯊꯣꯛꯂꯝꯂꯒ ꯂꯥꯟꯖꯗꯕ ꯁꯥꯅ ꯊꯣꯔꯛꯈꯤꯕꯅꯤ ꯊꯕꯥꯒꯤ ꯏꯁꯧ ꯈꯔ ꯇꯥꯔꯤ ꯑꯗꯨꯕꯨ ꯃꯥꯅ ꯍꯦꯟꯖꯤꯟꯅ ꯈꯟꯖꯤꯜꯂꯤꯕꯗꯤ ꯂꯥꯏꯁꯤꯒꯤ ꯋꯥꯔꯤꯗꯨꯅꯤ ꯖꯦꯅꯔꯦꯜ ꯋꯥꯔꯗꯇ ꯉꯥꯍꯧ ꯆꯠꯂꯤ ꯉꯁꯤꯗꯤ ꯀꯔꯤꯅꯣ ꯈꯪꯗꯦ ꯊꯕꯛꯇ ꯂꯥꯏꯅꯤꯡ ꯑꯣꯏꯖꯕ ꯅꯨꯄꯥꯗꯣ ꯃꯊꯧꯗ ꯄꯨꯛꯅꯤꯡ ꯆꯪꯗ꯭ꯔꯦ ꯃꯤ ꯌꯦꯡꯂꯤꯕꯅꯦ ꯇꯧꯔꯤꯗꯣ ꯒ꯭ꯌꯥꯟ ꯏꯃꯝ ꯃꯝꯂꯤ ꯁ꯭ꯄꯦꯁꯦꯜ ꯋꯥꯔꯗꯀꯤ ꯄꯔꯦꯡ ꯂꯩꯕ ꯃꯄꯥꯗꯣ ꯌꯧꯔꯛꯄꯒ ꯃꯩꯔꯥꯕ ꯀꯔꯤꯅꯣꯃ ꯎꯈ꯭ꯔꯦ ꯆꯞ ꯂꯦꯞꯄꯤ ꯉꯥꯏꯍꯥꯛꯇꯣ ꯍꯧꯅꯕ꯭ꯔꯥ ꯍꯧꯅꯗꯕ꯭ꯔꯥ ꯃꯌꯥ ꯀꯥꯔꯤꯕ ꯊꯣꯡꯗꯨꯒꯤ ꯀꯥ ꯃꯅꯨꯡꯗ ꯎꯔꯤꯕ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯣ ꯃꯨꯟꯅ ꯌꯦꯡꯉꯤ ꯅꯨꯄꯤꯗꯨ ꯁꯥꯎꯕꯒꯤ ꯃꯑꯣꯡꯗ ꯄꯥꯏꯊꯣꯛꯂꯒ ꯂꯩꯔꯤ ꯅꯨꯄꯥꯗꯨꯅ ꯊꯦꯝꯂꯤ ꯑꯣꯟꯁꯤꯜꯂꯒ ꯑꯗꯨꯒꯤꯕꯨ ꯑꯗꯨꯛ ꯁꯥꯎꯕ ꯍꯧꯅꯕ꯭ꯔꯃ ꯅꯥꯕ ꯍꯦꯛ ꯐꯕꯒꯅꯦ ꯅꯪꯅ ꯆꯥꯅꯤꯡꯕ ꯊꯣꯡꯂꯒ ꯄꯤꯖꯅꯤꯁꯦ ꯍꯧꯖꯤꯛꯀꯤꯗꯣ ꯁꯤ ꯑꯣꯏꯅ ꯆꯥꯔꯁꯤꯕ ꯃꯔꯝ ꯃꯣꯛꯄꯅꯤ ꯐꯖꯕ ꯅꯁꯛꯇꯨꯒ ꯁꯥꯎꯕꯗꯣ ꯄꯛꯆꯗꯦꯕ ꯁꯤ ꯔꯥꯁꯤ ꯂꯩꯕ ꯅꯃꯥꯏꯗꯣ ꯄꯩꯊꯣꯛꯂꯤꯗꯣ ꯔꯥꯁꯤ ꯂꯩꯕ ꯍꯦꯟꯖꯤꯜꯂꯤ ꯍꯟꯖꯤꯟ ꯉꯥꯎꯍꯜꯂꯅꯨ ꯏꯕꯦꯝꯃꯧ ꯌꯦꯡꯅ ꯅꯨꯄꯥꯗꯣ ꯒ꯭ꯌꯥꯟ ꯂꯥꯛꯂꯤ ꯃꯥꯅ ꯇꯧꯔꯤꯗꯣ ꯀꯔꯤꯅꯣ ꯃꯁꯥ ꯒ꯭ꯌꯥꯟ ꯇꯥꯖꯗꯦ ꯑꯗꯨꯕꯨ ꯅꯨꯄꯥꯗꯨꯅ ꯅꯨꯄꯤ ꯊꯦꯝꯕꯗ ꯁꯤꯖꯤꯟꯅꯕ ꯋꯥꯍꯩꯗꯣ ꯄꯔꯥ ꯐꯥꯕꯒꯨꯝ ꯃꯆꯤꯟꯅ ꯇꯞꯅ ꯁꯣꯜꯂꯛꯂꯤ ꯐꯖꯕ ꯅꯁꯛꯇꯨꯒ ꯁꯥꯎꯕꯗꯣ ꯄꯛꯆꯗꯦ ꯔꯥꯁꯤ ꯂꯩꯕ ꯅꯃꯥꯏꯗꯨꯅ ꯄꯩꯊꯣꯛꯂꯤꯗꯣ ꯔꯥꯁꯤ ꯂꯩꯕ ꯍꯦꯟꯖꯤꯜꯂꯤ
hanjin ngahangana angaw olabra mahakse nokmi tawduna wahi du khakta solaga magi kevin tamda lakli hek changlakpaga yamna luba thaba ama tawdogum lillibe apron do fatlak tholaga sofa do hanjinkhre nahan khegum thoptuna irinjana thamkidre wakhal gidi khanba loire loina sidong tuna lakwa maramna phone do puthoklaga robot video call toy mana hotlibe hisab aduna chumlani khanna ringdung hang chalmam laga robot su pai khalakle haina mana leiramni do boyi yumdani mana khalluga chumlam lamba nupa do momon nokle adubu mitudi mangda mayik singna tariba robot ki mai thongda yengde nag yet mamitna koro otlaga yengli matawdu nupa do suklop tawraga hai Hazardana call toraklaga mataw mana na mit una nawo kana thirina nangise nupa do khanglim lim khre wahai duda machin duna yow anging labado phatha boina tappa khonjel da haiduna khawdem laga hairei wari sa se tawuni thaklam bahi mai bottle do amok thangal laga thakna karino hairo haibagum ingi dawra I robot to mataw du nupa so amok so tapna khawdemi wari im thibagumna Makeup da thorak pa ama hek thaisili mental health campaign dugi matangda NSM gi director duna nang wari sana ningi hairpa Robert mami law tholaga syringe pai ba noina nomai pai ba engonda kari haido ba lai mangam da ba na bsingdo kapthok bi haira maira ba khumba me khangdra poni adubu gyan tari bra ta drabra magi thokpa khumi mafum du yami Arapaso yamna yawbani na special force khara pamba mali Nelson gi oina chatkadamani department mayam se khara tanaradi tazob hekta tawgodroni roba hoine aduda aina ngaklidi nongmata thabaki wari phone na sanabadi layardana thabagi matang da thengnadaba robot high fau haidaba nangna call toraklaga harak pusidani aina khara nga khumla kum torise maira ba mukso samjilanga khumge tawi adubu nakandagi yaya langnuna tarakpa khonjelda chaplekre mani ngarangdagi usaningduna tanik thiriba magi khonjelduni saramba wari do loina toklaga khangai hairei nangla leido mame kemudre mamkhatlakini roboti nomi nakalamada leithokle adubu maso thawaina tawbugum laisa leiriba adomda natte madugi wangmadani matawda mairaba mamitto koro watlaga aduni hena udre asonda mu yenge sak phazana udradi wari saba nungaitaba robotu tharo onduna nokningbagi matang yori adubu machin bal khakta linglaga laisa ubliba adomna onsilaga tung onduna fami yara basu wede mayik singtri sengamani ne mai thandrasu uge haramani ba mamrasu ngalamani udrasu uramani mamitang mami fo mamit an mangambagi quality de uramani ne mana haridu tabi banate laptakna lepliba nupidu da yengi laisana yenglakpagi mami ude nupido wari yamna kalli ngaksangang ba masamacho do ifa na pulli khuro yoba frog angauba masetlaga tonda makhutno masawa tawranga ngaglibado yamna munni yengi nyak sum yenglamlaga mairaba nokmi chimbalagi khangongda nanthoki yam phazai aiburo nokmi harakpani robotna nupado gyan khangda tai ta amu harakli mana kari haiki kauzaba makai nade NHM gi director dugi warini robot noklaga chainam nami mairaba aring puthaba yot kokta khomba mayang nangna huyam loibe imungda sakri attack pa hangba sangradi huina chilak pataba sangomna sampra sumakano isingna thau yalakano mathaw maram khangda wa ngakano nganu na nangna loiranga aingonda baba law haidi kaino yare aina hai wari du saw NHM gi director do sokra langbugi wani masok tu yam phasabani Priyanka da saidana prithibi ru ungbo makai phawri banu jani long dore hai barton ga nam rabani haine imung masen gyan ngawna wari taram banu pado robot tamuni yingle nga yinglamlaga maga kari shumari leina daba mo ongda tumina laikre robot hairido loksun bhai tabagum matawduda robot sangsar pumnama tana bunok ningle parikya choba tharaga makok ta thonduna lagnaba ingi irang da natana makhutta lo paiduna leiba ngakpada achowa thodang loribat officer to gi mamangda
ꯃꯥꯏꯈꯨꯝ ꯎꯪꯅꯕ ꯍꯣꯠꯅꯔꯤ ꯎꯪꯗꯨꯅ ꯂꯩꯔꯝꯕ ꯇꯥꯟꯖꯥꯗꯨꯗ ꯌꯥ ꯂꯥꯡꯅꯕ ꯅꯨꯄꯤ ꯑꯅꯤꯗꯨꯒꯤ ꯃꯔꯛꯇ ꯈꯣꯟꯖꯦꯜ ꯑꯃ ꯌꯦꯞꯁꯤꯜꯂꯛꯏ ꯃꯥꯅꯤ ꯕꯣꯏꯅꯤ ꯈꯣꯟꯖꯦꯜ ꯑꯗꯣ ꯆꯤꯌꯔꯗ ꯏꯔꯦꯟꯖꯅ ꯉꯥꯊꯔꯒ ꯐꯝꯂꯝꯕ ꯅꯨꯄꯥꯗꯣ ꯆꯨꯝꯅ ꯐꯝꯂꯒ ꯍꯥꯏꯔꯛꯏ ꯐꯣꯟ ꯄꯥꯏꯍꯜꯂꯛꯑꯣ ꯔꯣꯕꯔꯠ ꯄ꯭रिꯌꯥꯡꯀꯥ ꯗꯥꯁꯇ ꯐꯣꯟꯗꯨ ꯄꯤꯔꯝꯃꯒ ꯅꯪ ꯊꯣꯛꯈ꯭ꯔꯣ ꯈꯔ ꯊꯦꯡꯉꯛꯄꯩꯗꯨꯗ ꯂꯤꯑꯣ ꯏꯕꯥꯅꯤ ꯂꯥꯛꯀꯦ ꯔꯣꯕꯔꯠ ꯀꯔꯤꯁꯨ ꯍꯥꯏꯖꯗ꯭ꯔꯦ ꯅꯣꯡꯃꯤ ꯍꯧꯒꯠꯂꯛꯂꯒ ꯁꯅꯥꯒꯤ ꯅꯥꯛꯇ ꯆꯪꯉꯛꯏ ꯁꯅꯥ ꯌꯥꯃꯨꯡꯅ ꯐꯣꯟ ꯄꯥꯏꯔꯛꯑꯣ ꯍꯥꯏꯔꯤꯅꯦ ꯌꯥ ꯍꯤꯒꯠꯂꯝꯕ ꯅꯨꯄꯤꯗꯣ ꯃꯤꯀꯨꯞꯇ ꯆꯥꯏꯈ꯭ꯔꯦ ꯅꯣꯛꯂꯝꯕꯗꯣ ꯆꯞ ꯂꯦꯞꯂꯒ ꯍꯪꯉꯛꯏ ꯀꯅꯥꯅꯣ ꯌꯥꯃꯨꯡ ꯍꯥꯏꯕ ꯔꯣꯕꯔꯠ ꯈꯣꯟꯖꯦꯜꯗꯣ ꯍꯧꯅ ꯅꯣꯛꯊꯣꯔꯛꯂꯦ ꯕꯥꯠꯂꯣꯍꯦ ꯕꯤꯁꯥꯈꯥ ꯅꯨꯡꯉꯥꯏꯔꯤ ꯋꯥꯔꯤꯁꯦ ꯍꯣ ꯌꯥꯃꯨꯡ ꯍꯥꯏꯗꯤ ꯃꯩꯔꯥꯕ ꯅꯨꯄꯤꯗꯣ ꯊꯑꯣꯏꯅ ꯇꯧꯒꯦ ꯃꯇꯥꯒꯨꯝ ꯇꯣꯟꯗ ꯑꯣꯟꯁꯤꯜꯂꯤ ꯑꯗꯨꯅꯤ ꯍꯦꯟꯅ ꯈꯪꯖꯈꯤꯗ꯭ꯔꯦ ꯀꯅꯥꯅꯣ ꯃꯩꯔꯥꯕ ꯍꯥꯏꯕ ꯅꯪ ꯈꯪꯕ꯭ꯔꯣ ꯃꯃꯤꯡꯒꯁꯤ ꯉꯁꯤꯅ ꯑꯍꯥꯟꯕ ꯇꯥꯏ ꯇꯧꯔꯛꯂꯤꯕ ꯐꯤꯕꯝꯗꯨꯗ ꯅꯨꯄꯥꯗꯨ ꯂꯥꯏꯃꯟ ꯍꯧꯔꯄꯣꯠꯅꯤ ꯊꯤꯅ ꯉꯥꯡꯊꯣꯛꯂꯨꯕꯒꯤ ꯃꯥꯕꯨ ꯀꯧꯊꯣꯛꯂꯒ ꯊꯦꯝꯒꯦ ꯆꯤꯟꯐꯥ ꯄꯨꯔꯛꯄ ꯗꯥꯏꯂꯣꯛꯇꯣ ꯁꯤꯖꯤꯟꯅꯗꯨꯅ ꯊꯦꯝꯂꯒꯦ ꯈꯜꯂꯨꯕꯅꯤ ꯃꯍꯧꯁꯥꯒꯨꯝ ꯍꯔꯥꯎ ꯌꯥꯃꯨꯡ ꯍꯥꯏꯔꯛꯀꯗ꯭ꯔꯥ ꯅꯤꯡꯂꯨꯕ ꯑꯔꯦꯝꯕ ꯇꯥꯔꯦ ꯍꯥꯏꯅ ꯅꯨꯄꯤꯗꯣ ꯃꯉꯣꯟꯗ ꯃꯤꯆꯤꯅꯐꯥꯎ ꯌꯦꯡꯂꯛꯇꯦ ꯇꯨꯡ ꯑꯣꯟꯁꯤꯜꯂꯒ ꯂꯩꯈ꯭ꯔꯦ ꯃꯇꯧꯗ ꯔꯣꯕꯔꯠ ꯐꯣꯟꯗꯣ ꯃꯉꯣꯟꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯤ ꯅꯣꯛꯃꯤ ꯅꯣꯏꯒꯤ ꯍꯦꯜꯊ ꯀꯦꯝꯄꯦꯟꯁꯤ ꯐꯥꯒꯤ ꯌꯥꯔꯣꯏꯗꯧꯔꯤ ꯃꯩꯔꯥꯕ NHMꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯗ ꯈꯨꯠꯂꯥꯏ ꯑꯍꯦꯟꯕ ꯈꯔ ꯍꯥꯞꯆꯤꯟꯅꯕ ꯍꯥꯏꯌꯨ ꯃꯩꯔꯥꯕ ꯁꯥꯎꯔ ꯌꯦꯡꯂꯛꯏ ꯑꯗꯨꯕꯨ ꯔꯣꯕꯔꯠꯅ ꯃꯈꯥ ꯇꯥꯕ ꯅꯪꯗ꯭ꯔꯤꯉꯩ ꯅꯥꯀꯟꯗ ꯂꯩꯔꯝꯕ ꯕꯣꯏꯅ ꯄ꯭ꯔꯕꯞ ꯆꯪꯁꯤꯜꯂꯛꯂꯒ ꯐꯣꯟꯗꯣ ꯇꯥꯛꯃꯨꯜꯂꯤ ꯃꯌꯥꯝꯅ ꯂꯣꯏꯅ ꯌꯧꯅꯔꯛꯏ ꯂꯤꯌꯣ ꯅꯣꯏꯅꯤ ꯀꯩꯗꯧꯔꯤꯒꯦꯕ ꯑꯩ ꯂꯥꯛꯄꯁꯤ ꯏꯍꯥ ꯍꯔꯥꯎꯗ꯭ꯔꯕꯣ ꯏꯇꯥꯎꯕ ꯃꯩꯔꯥꯕ ꯅꯣꯛꯇ ꯌꯥꯗꯒꯨꯝ ꯅꯣꯛꯂꯒ ꯃꯃꯤꯠꯇꯨ ꯂꯩꯔꯤꯕ ꯂꯥꯏꯁ ꯑꯗꯣꯝꯗ ꯐꯂꯞ ꯌꯦꯡꯉꯤ ꯃꯥꯅ ꯌꯦꯡꯅ ꯕꯣꯏ ꯃꯩꯔꯥꯕꯗ ꯅꯣꯛꯐꯦ ꯇꯧꯔꯝꯂꯒ ꯅꯥꯀꯟꯗ ꯂꯦꯞꯂꯤꯕ ꯂꯥꯏꯁꯒꯤ ꯈꯨꯗꯥꯡꯗꯣ ꯇꯥꯞꯄꯥꯏꯗꯨꯅ ꯃꯅꯥꯛꯇ ꯈꯪꯆꯤꯡ ꯆꯤꯡꯁꯤꯜꯂꯤ ꯃꯩꯔꯥꯕ ꯑꯍꯦꯟꯕ ꯔꯤꯌꯦꯛꯁꯟ ꯎꯠꯂꯛꯇꯦ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯏꯁꯤꯡ ꯒ꯭ꯂꯥꯁꯇꯨ ꯂꯧꯈꯠꯂꯒ ꯏꯔꯦꯟꯖꯅ ꯌꯥꯍꯨꯝ ꯑꯃ ꯆꯤꯡꯉꯤ ꯕꯣꯏꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯅꯨꯄꯤꯗꯨꯗꯤ ꯃꯋꯥꯒ ꯂꯧꯕꯤꯕ ꯅꯠꯇꯦ ꯊꯑꯣꯏꯅ ꯃꯩꯔꯥꯕꯗ ꯌꯦꯡꯂꯛꯇꯦ ꯇꯣꯟꯗ ꯑꯣꯟꯁꯤꯜꯂꯒ ꯀꯩꯅꯣ ꯃꯥꯒꯤ ꯊꯣꯛꯄ ꯋꯥꯔꯤ ꯂꯦꯞꯇꯦ ꯌꯦꯡꯅ ꯕꯣꯏꯅ ꯂꯥꯏꯖꯒꯤ ꯁꯥꯒꯟꯗꯨꯗ ꯃꯈꯨꯠꯅ ꯇꯞꯅ ꯀꯣꯟꯈꯤꯕꯗꯣ ꯀꯔꯤꯁꯨ ꯍꯥꯏꯗꯦ ꯆꯨꯝꯗ꯭ꯔꯤꯡ ꯌꯦꯡꯂꯒ ꯑꯗꯨꯝ ꯂꯩ ꯌꯦꯡꯅ ꯕꯣꯏꯅ ꯃꯈꯥ ꯇꯥꯔꯛꯏ ꯉꯔꯥꯡ ꯍꯣꯁꯄꯤꯇꯥꯜ ꯃꯃꯥꯡꯗ ꯀꯞꯄꯒ ꯂꯩꯔꯝꯕꯗꯒꯤ ꯑꯩꯅ ꯄꯨꯔ ꯂꯥꯛꯄꯅꯤ ꯌꯨꯝ ꯆꯪꯅꯤꯡꯗ꯭ꯔꯦ ꯍꯥꯏ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯂꯩꯈꯤꯕꯁꯨ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ ꯑꯩ ꯎꯅꯕ ꯂꯥꯛꯅꯤꯡꯗ꯭ꯔꯁꯨ ꯅꯆꯟꯅꯨꯄꯤ ꯅꯨꯡꯁꯤꯕꯁꯦ ꯕꯣꯔꯗꯤ ꯄꯤꯔꯨ ꯂꯥꯛꯑꯣꯗꯅ ꯏꯕꯥꯏ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯌꯨ ꯁꯤ ꯍꯥꯏꯔꯒ ꯐꯠ ꯆꯪꯁꯤꯜꯂꯒ ꯂꯥꯏꯖꯒꯤ ꯂꯋꯥꯏ ꯁꯔꯨꯛ ꯃꯀꯣꯛꯇꯨꯗ ꯃꯆꯤꯟꯅ ꯐꯠ ꯊꯦꯡꯉꯤ ꯏꯔꯦꯟꯖꯅ ꯐꯝꯂꯝꯕ ꯅꯨꯄꯥꯗꯣ ꯍꯣꯏ ꯃꯥꯏꯍꯥꯏꯗ ꯐꯨ ꯍꯧꯒꯠꯈ꯭ꯔꯦ ꯄꯥꯏꯔꯝꯕ ꯒ꯭ꯂꯥꯁꯇꯣ ꯇꯦꯕꯜꯗꯨꯗ ꯌꯥꯝ ꯊꯨꯅ ꯊꯝꯂꯒ ꯍꯥꯏꯔꯛꯏ ꯏꯟꯆꯤ ꯑꯃꯐꯥꯎ ꯂꯦꯡꯗꯅ ꯂꯩꯔꯝꯃꯨ ꯕꯣꯔ ꯄꯤꯒꯦ ꯅꯕꯥꯅꯤ ꯋꯥꯍꯩꯗꯨ ꯌꯥꯝ ꯊꯨꯅ ꯍꯥꯏꯔꯝꯂꯒ ꯃꯩꯔꯥꯕ ꯃꯈꯨꯠꯅ ꯄꯥꯏꯔꯤꯕ ꯐꯣꯟꯗꯣ ꯊꯛꯄ ꯂꯣꯏꯗꯕ ꯏꯁꯤꯡ ꯒ꯭ꯂꯥꯁꯇꯨꯗ ꯍꯥꯞꯆꯤꯟꯈꯤ ꯃꯤꯀꯨꯞ ꯑꯃꯗ ꯑꯣꯏꯈꯤꯕ ꯃꯇꯧꯅꯤ ꯌꯥꯝꯅ ꯅꯣꯔꯃꯦꯜ ꯑꯣꯏꯅ ꯐꯣꯟꯗꯣ ꯍꯥꯞꯆꯤꯜꯂꯝꯂꯒ ꯄ꯭ꯔꯕꯞ ꯊꯣꯔꯛꯂꯤ ꯆꯤꯝꯕꯥꯜꯁꯨ ꯃꯆꯤ ꯂꯦꯡꯗꯦ ꯃꯥꯏꯊꯣꯡꯁꯨ ꯏꯇꯤꯡ ꯇꯤꯡꯉꯤ ꯌꯥꯃꯣꯡ ꯍꯥꯗꯕ ꯏꯔꯦꯝ ꯔꯥꯁꯤ ꯂꯩꯕ ꯃꯥꯏꯊꯣꯡꯗꯣ ꯑꯗꯨꯃꯛ ꯑꯣꯏꯔꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇꯒꯤ ꯃꯃꯤ ꯇꯥꯗꯦ ꯑꯗꯨꯕꯨ ꯊꯃꯣꯏꯗꯗꯤ ꯎꯇꯤ ꯊꯣꯡꯂꯤ ꯈꯥꯕꯩ ꯑꯃ ꯄꯥꯏꯔꯒ ꯒ꯭ꯔꯣ ꯑꯣꯠꯄꯒꯨꯝ ꯑꯣꯠꯊꯔꯛꯂꯕꯗ ꯃꯩꯔꯥꯕ ꯃꯐꯝꯗꯨꯗ ꯂꯩꯕ ꯉꯝꯃꯛꯇ꯭ꯔꯦ ꯃꯍꯧꯁꯥꯒꯨꯝ ꯃꯈꯨꯠ ꯅꯥꯝꯃꯅ ꯄꯣꯀꯦꯠ ꯑꯃꯗ ꯍꯨꯝꯂꯒ ꯃꯈꯨꯠ ꯅꯥꯝꯃꯅ ꯂꯨꯃꯥꯡꯒꯤ ꯁꯝꯂꯥꯡ ꯑꯗꯣ ꯈꯨꯔꯛꯅ ꯍꯨꯝꯖꯤꯟꯈꯤꯗꯨꯅ ꯇꯞꯅ ꯅꯥꯟꯈꯠꯂꯤ ꯍꯧꯔꯛꯂꯤꯕ ꯃꯩꯖꯥꯎꯗꯣ ꯐꯥꯊꯕ ꯑꯣꯏꯅ ꯊꯣꯡꯖꯤꯜ ꯍꯦꯛ ꯌꯧꯔꯛꯄꯒ ꯆꯞ ꯂꯦꯞꯈ꯭ꯔꯦ ꯈꯣꯡꯊꯥꯡ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯤ ꯍꯥꯏꯕꯒꯤ ꯁꯥꯎꯝ ꯐꯪꯕꯅ ꯃꯩꯔꯥꯕ ꯑꯣꯟꯈꯠꯇꯨꯅ ꯌꯦꯡꯂꯛꯏ ꯀꯅꯥ ꯅꯠꯇꯦ ꯃꯃꯥ ꯏꯕꯦꯝꯃꯅꯤ ꯃꯔꯣꯜ ꯑꯍꯨꯝꯗ ꯃꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯣꯟꯁꯤꯟꯅꯕ ꯇꯟꯕ ꯃꯤꯁꯛ ꯑꯗꯣ ꯄꯥꯈꯠꯄ ꯃꯤꯄꯥꯏꯕꯒꯤ ꯃꯃꯤ ꯑꯃꯗꯤ ꯃꯥꯏꯊꯣꯡꯗ ꯇꯥꯔꯤ ꯑꯗꯨꯕꯨ ꯃꯆꯥ ꯎꯕꯗ ꯅꯣꯛꯃꯤ ꯇꯧꯔꯒ ꯏꯇꯞ ꯅꯞꯅ ꯍꯥꯏꯔꯛꯏ ꯁꯨꯗꯦꯗꯣ ꯄꯨꯡ 5ꯒꯤ ꯐ꯭ꯂꯥꯏꯠꯅꯤ ꯍꯧꯖꯤꯛ 4 ꯇꯥꯒꯗꯧꯔꯦ ꯂꯣꯏꯁꯤꯜꯂꯣ ꯊꯦꯡꯈ꯭ꯔꯅꯤ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯀꯔꯤꯅꯣ ꯍꯥꯏꯅꯗꯨꯅ ꯃꯇꯝ ꯁꯦꯝꯈꯤꯕ ꯂꯩꯇꯦ ꯃꯩꯔꯥꯕ ꯉꯛꯆꯥꯅꯅ ꯄꯤꯁꯨꯝ ꯑꯗꯨ ꯁꯨꯛꯇꯞ ꯃꯃꯥꯗ ꯌꯦꯡꯂꯒ ꯃꯈꯥ ꯇꯥꯔꯛꯄ ꯉꯥꯏꯔꯒ ꯂꯩ